Numitlay maru asi nutrition gi chang yamna yawba maramna unsa tanong na thambada mating chawna pangba ngami ningtham thada numitlay maru chang naina chabana unsa kangba amadi chekhaiba sing khara makhai di kokhanba ngami haina Times of India gi report amana hairi report asina hai ningtham thagi ayingba nungshit heater seasonaba pollution amadi nungsita ising manil gi chang yamna yawdabana unsa kangba amadi chekhaiba yamna toina thokhali maramaduna unsa da thengnariba khudongchadaba sing ase numitlay maru chabana khara makhai kokhanba ngami hairi numitlay maruda vitamin E, healthy fat, zinc, antioxidant na chingba nutrients sing marangkai ni yawi nutrients sing asina unsa tanaw na thambada natana kuchu sing na thambada mating pangi amadi unsa kangba amadi chekhaiba phanba ngami Furiyam na thokpa amadi unsa da leiba daksu numitlay maru chabana kokhanba ngami maramaduna nongmada yamdrabada numitlay maru chamas ama chabana unsa tanaw na thambada mating pangi haina report asina makhatari